parikhyada mark yamna phangba angangda club na manapi manadu mark tanataba apply tauba angangda pirambadi education asi Manipur gi oina mark yamna phangba nate khangiba para ado makokta changlaga thabak oina tawbani khangani masi angang khudingi sandoktuna paktakna tawrabadi lairik tambagi mahai yandra larikta haibasi afaba mi oyu ahalaman lunataw huran ganu mayay kaba potsa ganu yamna laukre adubu angang amatana apply tawge khande senpha puduna mark phangnana bata honaki masigi wahantok asa hongbada mama mapana yafam thoi mathangda restructure yengba changi nahanwaidi yamna critical meta lairik tamlabasu matamdugi oza singna angang singda angang dugi roadmap yekpa masagi oiba daily routine sambiba personal philosophy sagatnaba honabiba chatnai aduna life skill gi saruk yawi ngasidi angang ayamba masi leitrabra khanjai masi amuk sagat pachangi ahanbada angang dugi personal philosophy ama lehansi ID aduguma mi ama oige doctor engineer army police ki wa natana masado khutamoina pukchil chawge thabuk phajana tawge mayai kaba chinjak sadaba mi oige ahalaman luna tawge haibana singba masagi wakhalon ama sagathanse masigi matung ina mahaki masagi oiba lambi chalakani masidi lila drama cinema wari watai mana pamba mioi singdagi uru taruraga sagalakani aduga masagi planning haibadi thaurang ama semlakani adugi roadmap tuni mayamna yeklakadaba madu ngamnaba masagi oiba daily routine semlakani angang duna hairaktrabasu mama mapana ojana mateng pangbutai adunani lila drama cinema yengnurabasu pangyeng yenghanba yadriba yamna khangatlaba ngakta yenghanba mathau taraklibasi asumna hana leizaramba structure ama kaibagum tawba asa ngasisu sagatpa chatli thamjaribasing asi khunaida sagonaraga chatkadaba ngaktani pumnama asida hala oidaba matambu likna sajinaba hala oidaba punsibu masak khangba hala u yaroidaba ngangthokiba wa section na ngangba yause matamgi matangda India gi aphauba Kotila kauba philosopher amagi wafam samdok sadoktuna pinai madudi chahi amagi mamal khangbasa parikhya fail oiraba angangtana khangi tha amagi belu khangbasa bacha kuina poksaba ngamdrabi nupina yamna thengna mironba adubu tha nipanda angang poktuna sibada tha amata chontharamlabadi haiduna taksi sonduna kapi hai Chayongi kanaba khangbasa chayongi magazine puthokpa publisher amana pharakta mamang chayonda magazine puthok hodabada khangi hainai nomagi mamal khangbasa hayeng phasi tawragani haiba phadok taba miyoitana khangi pung amagi kanaba khangbasina matam kuina mapanda leiraba mina mayumda laksage tawbada minute khara thengthabadagi train miss oiba mitana khangi second amagi mamal khangmasina 100 meter race ta Olympic ta second ta hoba sanaroido madu khaktana khangi hainai matang asida pajariba adongi host aboningombamna ebiriba Dr. Danabi Laisram amadi machanopa amadi machanopibu haininga leitana thagatjari lengak londa yengba aikhoigi lengak londa miyamgi lengak ni haibase sangi masigi lengak longi liklam masa mai pakna thamba amasung leibagi mahai tambagi pandamda yawi Abraham Lincoln na piba definition da government of the people by the people for the people senpha puba laibagi phauba definition nate pikraba school tamba ngang amana Lincoln gi magul henkatnaba koi khau haibadagi punsigi khakhibani adunani saukraba America gi president duna angang macha amana haibada mapunsigi tawradi mahaki miyamna ngangbadi kayam taramgani khanbada mahaki definition sa phaukhibani adubu India gi di government of the people by the civil servants for the wealthy classes masi kananano miyamnani karigi
लाइरिक फना यामना डेमोक्रेसी की परा पारा अबसु परीक्षा इब हेक लोइबगा तोई बोट पैसा लौदना थादबसे चाद मंगा फाव फारमोई अदुनदी मतिक सागे साव सारोई तो पैसाबु पीरबदी बोट छोइदना लेपकनी निमित खुदिंगी नीब चली युम कुपियु अंगांग मिंग सनबियु नाबगी हिदाक लेनबा पैसा पियु लुहोंबगी लाना थरमगी पैसा खरा मतेंग पांगु नमित खुदिंगी नीब लेपते अदु ओइरबदी मयाम अदो पीब ngamnaba मासु सेन साबा ताबनी अनिमक मरी लेने पैसा साजब मखै अंगांगी निंगबा थुंगनबा ngamde बोटसु कारोय अदुना पैसा सारिबनी हाइबसिदा खुमफम लेते आइखोइना डेमोक्रेसी मांगहनबनी डेमोक्रेसी की ख्वाइदी की मरु ओइबा फ्रीडम एंड इक्वालिटी आइखोइ मयामना खनथबा खंगनबा होनदबसु कुइरे लाइरिक तंबददी वारेप लौब फावबा कलेक्टिव डिसीजन ओहली आइना IAS ऑफिसर ओइरबसु डिपार्टमेंट दुदा मिलिटरी रूलनी मखा ताबसिंगदा दुद्दा तौबा कमांड तौदुना एडमिनिस्ट्रेशन तौगनी मंत्री नसु महाकना मपुनी मियाम सिना मनाइनी खनगनी मरमदी डेमोक्रेसी नैनबदो परीक्षादा इरगा लोइरे मथंग लौबिरसी सेटमिलोंदा येंगबा ngasi लाइरिक मतमदा आइस खंगिबा परा अदो कोकता लाओ अहानबदा हेड कोकता खंगिबदो थमोइदा अनिसबदा हार्ट लाओ अदुगा थबक ओइना पांगथोउ हाइबदी हैंड मधु पुनमक ngamnaba nasadu phanabato hell adubu ngasidi kariyamu haire लाइरिक तंबा हाइबसे सनमिलोन फगतनबा लौसिंग तंबा लाइरिक मतमदुनी मरमदी ngasi gi matam asa pothok puthokpa uwata padana hingba mapanda pot yamna yonba ngamba lamdu oibani kaithel gi matamni aikhoidi kaidori sanmelon gi ahanba pathapsa pot puthokpa potu lamdamdu gi miyamna sajinaba masina mapanda satkidaba paisa mayam kanba ngamme hena puthoktuna mapanda yonba ngamlabadi mapanda gi paisa lakpa lam oi adu natraduna delhi na crore thadariba paisa do khut yeta piraga oida amuk lawkhradi kari lehori aikhoigi madumakne tawribase ayuk sinya sengbadagi tumamdai fawba sizinariba pochai mayam asa mapandagi ngaktani nahanwaidi injang napi sengsak fawbadi mapandagi nga tharamdabani adubu mapanda nga thare injang napi kuina thamba yaba item ayamba mapandagi lakhre ising tanki amada ising hapirini haiduna ising thadara aga chap manaba pipe ado maning da palaga lawtho horogadi tanki da ising tunglaroi tanki maning ado melabadi khajikta oirabasu tungani madu ngasi oidri labuk-tagi pothok yamna puthokani hairibase samilondadi larik tambagi sorosara haibadi koksamlai asigumani masina ahanba sector oiraga pothok oina puthokpa madu amuk yonthokutuna thabak mayam ama tauba service center ahum asini aikhoigi labuk-ki pothok watanaba puthokpase puthoksi haina kanna lauribani labuk-ki pothok marang kairabadi masana sinsang puthokpa oirakani alu lokpadu helabadi alu chip saraga yolakani alu kesi da lupa tara pibado sip semabadi packet amada semaga yonbada lupa chama hena tanba yai ado yonthok yonsen tauba miyoi agriculture secondary sector industry thabok enkang masina piba service sector leigani aikhoigidi ahanbada labukki pothok to phau konadri asuk matam sangna mahai tamlakpada mapan gi kaithienda aikhoi gi pothok pumnamak kaithiendagi tanthokkhibada aikhoi hanna phau khanarudri maramdi asomda thabak tawgi khanba naha ithok tholaktri nungai tribadi labuk hingol leitabani potchei thaningba aikhoina lankhibase larik yamna tamdringaida low ingkhol gi pothok yamna leirami mapanda phau injang napi sengsak thadoklami Saba konaroidra haiduna lisingamaga chamapan kuntraga mapanda nupilan thokibagi wani kumkangdaba matamdadi mapanda adum yole
Mathangda industry achauba leitrabasu yum yumda cottage and samol industry saukhalam handloom si panba yaba amani. Yum khudingi kon leitaba imung yauramde thang ten khochukulai ayamba kaksingdagi yot sunglaga sarami. Mathau taba asa athak haira loinamak puthoklammi se phawba sarami. Maming leikraba mogage fi puthoklammi. Ngasidi tangkraba malemgi golden cocoon haibado aikhoigi mugatin leitre. Mangkhibagi maram yami. Adubu khwaidagi maru oiribadi aikhoigi pothok aikhoigi mina leibide. Ahaw athumsu luhong khongdongbada mamingtagi oina yauri. Angang singi machin banda thengu yadre. Adugi mahutta mapandagi atangba packet ki phattaba pot mayam ama pamna sanakre. Nupisu phanek phi matek inakhidre amasung setkidre. Ayambana inkhalakpa nupi masa singdi phanek setpa haitre nupa asu khudai setpa haitre adunadi phisakon loinamak makhon thoktuna leikhiba tabani. Pundamak asa hinghanduna tapna tapna matamga chanana anauba technology lakpada anauba mayon amada pothok hena nana putho ambaye. Lairik tamlakpa angang singda thabak mayam asa tauhaningba mama mapa yaukhide. Atauba khara yaubadu yengbada yamna nungaiba poi. MA tamba nupi macha amana ahangba matamda phi sabagi mama mapada siki amata tandana lairik tamba yauri. Chada manga muktang oirabani. BA MA tamba nupi macha maram mokna labuk kumba mapana suramba thabak phajana haiba ahangba matamda thabak yauba angang su leiri. Masingdi yamdre. Makhoidi thabak phangdaba haibadu leitre. Makhoinani ngasi angur thara iba, maroi nakupi thara iba, leisu sema iba, strawberry thara iba, ngasidi sen yamna tanba naha yauri. Lairik tamna tamna loirakpada thabaktu tawjabagini. Masisu kanagumba mama mapana di sauri. Ingna wakhal thadaduna nungaiba thabak tawgadaba angang ado mairakta thabak tawhali. Ngasi nganu yen ok loiba angang sing masing yam khalakli. Nga yoktuna paisa tanba angang tholakli. Adubu mama mapana sarkargi thabak tawhaning basa police constable da oirabasu pion da oirabasu haiduna wanomi. Namduna tawhali. Thamjaningidi mama mapa pumnamak machagi apamba do saugotsi haizabani. Law inkhon leijadaba pokri achauba leitabana police constable adu khansanu pion su oisanu madom thabak tawra aba angang di mahakna atopabu thabak pibasu ngambadudi mana pamba tawjabado saugat pisi. Sak insang haira sasan numit khudingi chariba thaiba potni paisa tansanu leibak ki miyamgi awatpa leitana puthoksanu karigi mama mapana saugatloi khunai gi mityengdasu wangna thangatpigadabani. Asumna mityeng hongbasa khunai du ki manungda nupi masa sing adu mathau tai. Nupi masa singna asigumba pham tawba tongan ba hiramda chumna paisa tanba mayam asa saugat pachangi. Makhoigi apamba phauroi tunginba naha singsu thabak tawi. Aikhoigi nupi masa singdi nganu yen loiba nupa masa si makok sakpani haiba ngami. South Korea da pukri achauba ama Jainat suwaikhu keji ama ani lumbadu lupa chamnga thadabada lupa kayano setliba. Waikhu amagi mamal keji da lupa lisingi mathakni. Pikraba pukri amada ngakra lising thadaba yai. Makhoidi krik inaraga leiba hainabani. Ten kraba matamda mapung marai phabadudi paisa kyam tankre. Israel-dadi low pari amada loigadaba ngakra ado syntax ki tanki kun muktaga anauba technology tawraga loiri. Migidi leisabina pami saugali. Manipur dasu ngakra achauba keji manga dagi tadaba uwa hore. Lairik tambada naha oiba singdi anauba mityeng sangi. Hauziki matamda iramdamgi awatpa mayam asa yengduna mensalhanba
थबक तौब चंगी तौरिबा थबक अदो खुनाई सिगी मियामना सौगतप चंगी हौनबनी मियामना फै खनबा अपाम्बा थबकतो तौबदा लेम्बा फावगदबनी अवोनबा मा हाइबसे खुनाइदुगी मियामगी कोकता पुरकदबनी मदुगी लंबीदुनी महै तंबना पीगदबा तौसी खनबगा लोइनना तौगदबा अहानबदा अखोइगी लाइरिक मतमदा टेक्निकल अमसुंग वोकेशनल एजुकेशन सिस्टम से लेतबगुंबनी क्लास 12 तंबा अंगांगददी सोइदना हैरगदबा अमनी अंगांग लाइरिक खरा फबना यामना टेक्निकल ओइबा ट्रेनिंग अदु तौहलबसु मसिंग यामबा अंगांगदी अकोइबदा चानदबगी तौरिबा लमलमगी थबक अदो क्लास 8 का तंबा हौरकपदगी हैनबा होटनबा अदुगा क्लास 12 तंबा मतमददी पुरा हैहलगा थबक यौहनगदबनी अनिसुबदा क्लास 12 लांदुना लाइरिक फना मरम मोकना चलिबा अंगांगदी एडवांस स्किल तौबिरगदबनी मसिदा मैनेजमेंट अतोप अतोपा सर्विस अमसुंग मतम मतमगी अनौबा कंस्ट्रक्शन सिंबगी हाई सिंबा लेहनगदबनी अहुम सुबदा लोय चलिंगैगी वखल खुखलदो ngasiदी सुखलमक खलोइदबनी मसी हेक खलिबा मखै साउखटपा सुंगम ngamloidabani हौजिक्सी साइंस एंड टेक्नोलॉजी दा चानागदबा अंगांग अयाम्बा असोमदा थाजिनबा मथौ ताई मदु गवर्नमेंट की थबक तौबनी हाइदुना खल्लगा अंगांगसु ममा मपासु खंदबा मतम ओय हौजिक्ती होटल दा फमलबसु टेक्नोलॉजी यामना संख्रे पोचै थाबसु साइंस एंड टेक्नोलॉजी गी ngaktani थबक अतोप अतोपा तौरबसु मॉडर्नाइज तौरगदबनी मसी हानगी इपा इमाना ngamjadabadu angangsingna ngamlaga chatkhragadabani China president amana piba Chinese dream haiduna China sinba thungna campaign larik matamna khunai oina sizinaraga tawkhibado wakhalon sini aikhoigi di lainga ki maikai digi pak laroi ममा मपा ओइबा अखोइना खंगलगदी मखादगी लाक्लगा थबक यौरकपसु अफबा इनिशिएटिव नि लैंगाकना तौदी हाइदुना ngaibada अखोइ ह्यूमन कैपिटल लोइना मांगहनबा असिंगबा नते अरोइबदा नहा सिंगना सोइबा खरा अखोइगी नहा अयाम्बना मतमसिदा सोइरिबसे मखादा पिजरी अहानबदा पैसा तांदना हाइबदी इनकम लाक्तना जादिंग यामना तौबा तौरिबा पैसा अदो ममा मपादगी तानबा तौरिबा चादिंग अदो अयाम्बना कानादबदा तौबा कानादे खलबदी चादिंग तौरोइदबनी अनिसुबदा लाइरिक तंबबु लोइरबदी थबक फंगनी थबक हैत्रबा इना खुलरोय अहुम सुबदा हिरम खुदिंगमक लाना लौबना हेक्ता थादोकपगी मचत मरी सुबदा मखोइना तारुबा थाजरुबा पुंबा खंथबा तौदना हेक्ता याथोकबा मंगा सुबदा बिजनेस तौनिंगबा फार्म तौनिंगबा हाना थजिन हमजिन तौदना पैसा हेक्ता थादबा तरुक सुबदा अहोंगबा मिंगसत अयाम्बना पामे तरेत सुबदा पैसा तुंगसिनगंदे निपान सुबदा नुंगबु नुंगसिनरबदी मसी खक्तना पुमनमक अवाटपा लेररोय खनबा मापन सुबदा अतोपबु पेनबा लोइनबा तिनबा हैतबा तरा सुबदा मसानबु मतिक साद्रबा ममा मपादा ताइनगनी मखोइना सोइबा दो ममा मपादा थांजिनगनी चाइना मचा मालेमगी ख्वाइदगी इना खुनबा नहा जैकमादी पुंग मिनिट के नतना सेकेंड पैसा क्या क्या तानख्रबनी सिकी अमता पाइदना थबक हौरखिबनी हाइनबले प्लान ए सोइरसनु बी ले बी सोइरसनु सी ले इंग्लिश की अल्फाबेट कुनग तरुक लेबनी आई बना मतंग असिदा हाइजनिंगनिबदी लाइरिक असि पारगा अमुक्तंग वखल पुकनिंग थौदो होंदोकसे मदु नत्रबदी अखोइगी तुंगी मिरोनगी अनोवा पुनसिरोल लेतबा यारे तांख्रबा हाइख्रबा अंगांग मयाम असे लंबी ललहंदुना मांगहनबा ममा मपा ओइबा ओजा ओइबा लेंगाक पिरिबा खुदिमकना लौसे पुमनमकपु आइबा अमदी पाजरिबा एहाकना इकोकनोना खुरुमजरे।
मथंगदा यू कैन विन गी मखाताब एपिसोड मियामदा खुसनजरगनी।